ꯂꯥꯛꯄꯁꯤꯗ ꯑꯁꯤ ꯄꯩꯁꯥ ꯑꯣꯏꯔꯝꯒꯅꯦꯕ ꯀꯔꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯔꯣ ꯈꯪꯗꯦꯗ ꯌꯥꯝ ꯊꯤꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯀꯅꯥꯅꯅꯣꯕ ꯑꯩꯅ ꯀꯞꯄꯤꯕ ꯑꯗꯨꯗ ꯀꯅꯥꯅꯅꯣꯕ ꯍꯥꯏꯔꯛꯏꯁꯦ 이마ꯗ ꯅꯪꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯔꯛꯏꯕ ꯂꯥꯛꯀꯅꯣꯌꯦ ꯀꯗꯥꯏꯗ ꯂꯥꯛꯀꯅꯣ ꯍꯥꯏꯕꯅꯣ ꯅꯣꯏ ꯏꯃꯥ ꯃꯌꯨꯝꯁꯤꯗ ꯃꯣꯏꯁꯦ ꯐꯠꯇꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗꯅꯦ ꯕꯤꯟꯗꯥꯕꯣꯟꯒꯤ ꯋꯥꯈꯜꯗꯅꯦ ꯄꯥꯏꯔꯨꯔꯕꯅꯦ ꯌꯨꯝꯗꯣ ꯑꯗꯒꯤ ꯃꯤ ꯑꯃ ꯎꯗꯕꯗꯤ ꯑꯩꯅ ꯀꯞꯄꯒ ꯊꯣꯛꯂꯛꯄ ꯕꯨꯡꯉꯣ ꯑꯗꯨ ꯃꯨꯊꯠꯂꯣ ꯃꯣꯇꯦꯅ ꯃꯥꯁꯦ ꯐꯨꯒꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏꯔꯝꯃꯦ ꯀꯃꯥꯏ ꯍꯥꯏꯔꯝꯃꯤꯅꯣ ꯃꯤ ꯄꯨꯝꯅꯃꯛ ꯑꯩ ꯐꯨꯒꯦ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯃꯣꯇꯦꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯅꯪ ꯃꯣꯃꯣ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯅꯥꯅꯣ ꯁꯨꯔꯨ ꯁꯨꯖꯣꯏ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯁꯥꯁꯨ ꯌꯥꯏꯅ ꯌꯥꯏ ꯌꯥꯏ ꯃꯣꯇꯦ ꯍꯥꯏꯁꯦ ꯏꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥꯗ ꯐꯨꯒꯦ ꯍꯥꯏꯔꯝꯃꯤꯁꯦ ꯃꯥꯒꯤ ꯆꯤꯔꯣ ꯃꯦꯝꯕꯁꯨ ꯌꯥꯝ ꯐꯠꯇꯦ ꯃꯆꯤꯟ ꯌꯥꯝ ꯊꯤ ꯌꯥꯝꯅ ꯐꯨꯖꯜꯂꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯤꯔꯣ ꯃꯦꯝꯕꯗꯨꯕꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯥꯏꯗꯒꯤ ꯃꯣꯇꯦꯅ ꯐꯨꯒꯦ ꯇꯧꯔꯝꯃꯦꯌꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯩꯉꯣꯟꯗ ꯆꯤꯔꯣ ꯃꯦꯝꯕꯗꯣ ꯏꯃꯥ ꯑꯩ ꯅꯃꯥ ꯅꯠꯇꯦꯗ ꯏꯃꯥ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯃꯤ ꯑꯃ ꯂꯥꯛꯄꯅꯤ ꯃꯤ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯀꯅꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯏꯅꯦꯔꯣ ꯅꯪꯁꯦ ꯅꯃꯥ ꯂꯩꯖꯗꯕ ꯃꯥꯜꯂꯦ ꯂꯩꯖꯗꯦ ꯏꯅꯦ ꯑꯣ ꯆꯤꯔꯣ ꯏꯅꯦ ꯃꯦꯝꯃ ꯀꯅꯥꯅ ꯍꯥꯏꯅꯣ ꯅꯪꯗꯤ ꯑꯗꯨꯗ ꯑꯩ ꯏꯃꯥ ꯂꯩꯖꯗꯦ ꯍꯥꯏꯗꯥꯏꯅꯦ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯁꯨꯃꯥꯏꯅꯒ ꯒ꯭ꯌꯥꯟꯁꯦ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ ꯃꯆꯥꯐꯧ ꯃꯁꯛ ꯈꯪꯖꯜꯂꯛꯇ꯭ꯔꯦ ꯏꯃꯥ ꯃꯣꯟꯇꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯅꯦ ꯏꯃꯥꯁꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣꯕ ꯀꯔꯤ ꯃꯣꯟꯇꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯅꯦ ꯏꯃꯥꯁꯤꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣꯕ ꯀꯩꯝ ꯍꯥꯏꯔꯝꯗꯦꯗ ꯃꯣꯏ ꯄꯪꯇꯥꯟꯗ ꯇꯥꯟꯊꯣꯔꯛꯏ ꯆꯠꯈ꯭ꯔꯣꯅ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯂꯨꯕꯗ ꯑꯁꯤꯒꯤ ꯀꯩꯅꯣꯗ ꯂꯝꯌꯥꯏꯗ ꯐꯨꯒꯦꯒ ꯍꯥꯏꯔꯨꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯗꯦꯗ ꯊꯤꯅ ꯆꯩꯔꯝꯃꯦ ꯏꯃꯥ ꯍꯥꯏꯕ ꯃꯣꯟꯇꯦ ꯀꯩ ꯍꯥꯏꯕ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ ꯃꯣꯟꯇꯦꯛꯇꯨꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ ꯍꯥꯎ ꯃꯣꯟꯇꯦꯛꯇꯨꯅ ꯀꯩ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯣ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯨꯔꯁꯦ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯅ ꯑꯩꯅ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯗꯦꯕ ꯍꯥꯏꯔꯨꯅꯨ ꯁꯥꯎꯔꯛꯀꯅꯤ ꯑꯗꯣ ꯀꯩ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟꯅ ꯍꯥꯏꯗꯣꯔꯛꯑꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣꯕ ꯍꯥꯏꯔꯔꯣꯏ ꯇꯣꯛꯑꯁꯤ ꯍꯥꯏꯗꯣꯔꯛꯑꯣ ꯃꯣꯏ ꯇꯥꯗꯕꯤꯗ ꯑꯩ ꯂꯩꯉꯩꯗ ꯇꯨꯃꯤꯟꯅ ꯍꯥꯏꯗꯣꯔꯛꯑꯣ ꯏꯃꯥ ꯃꯣꯏ ꯇꯥꯗꯦ ꯃꯣꯟꯇꯦꯛ ꯇꯥꯗꯦ ꯍꯥꯏꯗꯣꯔꯛꯑꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯑꯩꯅ ꯑꯍꯥꯟꯕꯗ ꯀꯧꯔꯤꯗꯅ ꯑꯗ ꯀꯅꯥꯅꯣ ꯆꯠꯈ꯭ꯔꯣ ꯐꯨꯗꯠꯀꯦ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯈ꯭ꯔ ꯊꯤꯅ ꯆꯩꯔꯛꯏꯔꯣ ꯀꯅꯥꯅꯣ ꯆꯩꯔꯛꯏꯁꯤꯕꯣ ꯃꯣꯟꯇꯦꯅ ꯃꯣꯟꯇꯦꯅ ꯑꯁ ꯏꯃꯥꯅꯗꯗꯤ ꯀꯔꯤ ꯍꯥꯏꯔꯧꯋꯦ ꯇꯨꯃꯤꯟ ꯂꯩꯍꯧꯔꯦ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯔꯒꯅꯦ ꯑꯩꯁꯦ ꯀꯔꯣꯝ ꯆꯠꯁꯤꯒꯦꯅ ꯌꯦꯡꯕꯗꯅꯦ ꯆꯠꯐꯝꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯗ ꯏꯃꯥꯅ ꯃꯁꯝꯗ ꯄꯨꯔꯥ ꯐꯣꯏꯗꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯗꯩꯗ ꯇꯧꯍꯩꯗꯦꯗ ꯑꯗꯨꯁꯨ ꯇꯧꯍꯩꯗꯦꯕ ꯀꯩꯒꯤꯅꯣ ꯃꯄꯨꯅꯤꯅ ꯃꯄꯨꯅꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯏꯆꯥꯅꯨꯄꯤ ꯑꯍꯜꯂꯣ ꯃꯣꯟꯇꯦꯁꯦ ꯑꯣ ꯑꯗꯨꯗꯤ ꯀꯥꯅꯣꯟꯗꯤ ꯀꯅꯥꯅꯣ ꯀꯥꯅꯣꯟꯗꯤ ꯀꯥꯅꯣꯟꯒꯤꯁꯨ ꯂꯩꯌꯦ ꯀꯥꯅꯣꯟꯅ ꯀꯅꯥꯅꯣꯕ ꯅꯆꯥꯅꯨꯄꯤ ꯀꯌꯥ ꯁꯨꯕꯅꯣ ꯀꯥꯅꯣꯟ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯃꯥꯅ ꯏꯃꯧ ꯅꯨꯄꯤ ꯑꯣ ꯄꯥꯇꯦꯁꯣꯔꯤꯗꯤ ꯄꯥꯇꯦꯁꯣꯔꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯃꯥꯗꯤ ꯆꯠꯈ꯭ꯔ ꯃꯥꯅ ꯃꯇꯣꯝꯗ ꯀꯥꯏꯗ ꯆꯠꯂꯤꯕ ꯏꯁꯩ ꯌꯥꯝꯗꯕ ꯏꯁꯩ ꯌꯥꯝꯗꯕꯅꯦ ꯃꯥꯏꯗꯤ ꯆꯍꯤ ꯌꯥꯝꯗꯦ ꯍꯥꯏꯔꯣ ꯏꯁꯩ ꯌꯥꯝꯗꯦ ꯍꯥꯏꯔꯣ ꯆꯍꯤ ꯏꯁꯩ ꯀꯩ ꯏꯁꯩ ꯀꯩ ꯏꯁꯩ ꯁꯛꯏꯕ ꯃꯥꯗꯤ ꯈꯤꯇꯪ ꯉꯪꯉꯒ ꯇꯣꯛꯑꯦꯕ ꯃꯥ ꯁꯨꯡꯁꯛ ꯁꯛꯇꯦꯕ ꯑꯗꯨ ꯏꯃꯥ ꯏꯁꯩ ꯑꯝꯇ ꯉꯪꯊꯣꯔꯛꯎꯅꯦ ꯇꯥꯒꯦꯅꯦ ꯏꯃꯥ ꯏꯁꯩ ꯑꯩꯗꯤ ꯍꯩꯇꯦ ꯏꯃꯥ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯁꯥꯔꯦ ꯖꯥꯁꯦ ꯑꯁꯥꯒ ꯁꯛꯄ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯌꯥꯡ ꯌꯥꯝ ꯀꯪꯁꯜꯂꯦ ꯑꯗꯣ ꯃꯈꯨꯠꯀꯒꯁꯦ ꯂꯣꯏ ꯄꯤꯛꯇꯨ ꯄꯤꯛꯁꯜꯂꯦ ꯍꯟꯗꯛꯇꯤ ꯆꯥꯕ ꯊꯛꯄꯁꯦ ꯐꯖꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕꯁꯦ ꯐꯖꯅ ꯇꯨꯝꯗ꯭ꯔꯦ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒ ꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯉꯝꯗꯕ ꯑꯗꯒꯤ ꯊꯕꯛꯁꯨ ꯆꯠꯊꯣꯛꯄꯁꯦ ꯅꯍꯥꯟ ꯑꯍꯤꯡ 2-3 ꯑꯩꯅ ꯇꯨꯝꯗ꯭ꯔꯤꯁꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯇꯨꯝꯕꯁꯦ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯇꯨꯝꯕꯅꯦ ꯉꯔꯥꯡꯁꯦ ꯀꯣꯛꯁꯦ ꯂꯨꯝꯃꯒ ꯑꯗꯨꯝ ꯍꯧꯒꯠ ꯉꯝꯗꯕꯗꯣ ꯑꯩꯔ ꯍꯥꯏꯁꯤꯕꯨ ꯑꯩ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯑꯩꯅꯦ ꯏꯃꯥ ꯇꯨꯝꯗꯕꯅꯤꯅ ꯏꯃꯥꯕꯨꯗꯤ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯦꯅ ꯇꯨꯝꯃꯦ ꯑꯗꯣ ꯏꯃꯥ ꯐꯖꯅ ꯇꯨꯝꯈ꯭ꯔꯕꯅꯤꯅꯁꯨ ꯑꯩꯁꯦ ꯇꯨꯝꯃꯦꯕ ꯍꯩꯒꯠ ꯉꯝꯗꯕ ꯑꯗꯨꯅꯅꯦ ꯑꯁ ꯚꯤꯗꯤꯑꯣꯗꯤ ꯚꯥꯔꯤ ꯂꯩꯔꯦ ꯑꯩ ꯏꯗꯤꯇꯤꯡ ꯇꯧꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯆꯅꯤꯡꯕꯅꯦ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯌꯥꯝꯁꯦ ꯃꯤꯗꯣ ꯀꯅꯥꯝ ꯂꯩꯇꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯖꯩꯌꯦꯕ ꯅꯍꯥꯟꯈꯩꯗꯤ ꯁꯨꯡꯀꯤ ꯀꯤꯗꯅ ꯐꯝꯕꯅꯦꯕ
뭐 누파니 그거 시제 배는 챔. 노크레. 헬로 그래 코스가 저러게 아이주 그래. 이게 디판들이 뭐냐 마이 비만 그도 시도는 이만 시비야 돼. 그러나 lại 또. 지금 딱 시비 이런 거도 하는데. 이마 또 그러나 lại. 까나나 집어 그러나 말이 칸드다 반바지를 쓰자고 이래 반바지라. 반바지 뿡팽이. 사이는 삭사하게 하여면. 아이. 저기도 반바지라. 이마세 좀 당갈하려지. 당갈하려지. 밥먹게 제 당가또니 세 이마세. 아이 제 그만아 기자이는 만학다 팜바네바. 아데다. 슬로 코레 코레. 아이 로세 싫어 싫어 싫어. 시로이다. 시로이다 이마. 시절도 말리 그 시로. 로 동전 하시. 로스가 진짜 모양 나오다 내일 놓고. 시절 파지 파나주면 아니고 여기는 이런 것이 과한데 내민대가 그러고. 뭐 틴틴 떨어지는다 까난 떠리노. 너는 또 아스 푸게네. 너희 또 보미도 푸게네. 그냥 하게 더 있는. 한 데서 까나는 거 그래 나 호걸지라. 지 아고 판에 여기 칠레. 시리지디. 체라브로 아주 체라지 팔 호로. 원 투. 아이 매매 감정이 매매 시라만 가까우니 가버리 그만이 손절라버니나 막 공지준에 깔아내다 썰러가 내란바. 싫어 춤춤 홍전기. 그래 아이노 성질이야 짜나 타고자 숨말락바. 꽁을 해 리준 리준. 꽁을 힙절로 봐. 아이고 Ako nga konti isa na. tingnan nga ng 꽁을 Ano tayo nga mo kok sa nga biyo nang. 막까지 자르래 가 나오니 Cha ka kem cha de nga sida gaglok sa lai ba. 가 나오 Gaglok yi bu mo. Các làm đi qua Iman á. Gaglok lai ba ji. Okay. Sao tiệm nhà mà anh có đấy gì? Sa ba. Sa to man. Ho kara bu sa nga dia. 까나이 자면 두고 Imagi ni. Imagi. Bungo sige. 수야 나 비제리 봐 Em chặt đồ. Hai di tu si tu choki ge jen noi cha thok sa sin ngai no ma ta ta ni to. Ma ko nyam ta ning de ai na sing ba do. Em tôi đâu ra tengah di. Kalau tes kita na yang tahu sih ya guna. Kan kita tuh kan mana gua. Aku ngawin. Ma ko nga wen ya de. Hipsallu ba gi sa ho ga lak ba da. 까나노 Imani da. But. 너네 아이고지 꽁꽁하고 까나노 아마 나 하지 하기도 까나노 But ay ba? Tu momo. 뭐 뭐로 어떻게 좀 얼마 벌 어디니 봐 Onde. 바위지 Kaya ba? 까지 벌도 까나노 원래 하기 맞더라 만 May. 풀을 걸어 Diba? Ima. 어? Mi mga sadagi ni mi jam sing mani ko. Ano mondrang chana ra kanu ko sa ba sida. Ako sih kita tinggal kisah. Dah hol. 까지노 Dah lay. 까지로게 까지노 Ada ikai cik ni mah ikai cik. Purisya so nakan nanda. 토로 Saya aku tahu. 아까제 해가 Agak cepat kau tu ini sih. 토로야 Tahu hello kau. Nggak yang dia udah yang dia. 그래가 Jatuh sih. 저렇게 하더니 Kau satu ini. 이나쿠몬다 Ah, 이나쿠몬은 ini 아마도 aku mau main lagi. 뭐야 까지 Hilang kali nang nim dulu jadi sedap lah. 레저들고 Ni jadi. 아이들 어쩌던 카모들이 Aduh ni. 아들이 까워를 해 Kau orang 축구고 뭐? 나 까워를 줘 Kau orang. 아이 Kau ni. Aku juga. 거기 가나는 하나 만나 하와이 통고 짜 하이 짜게 하이 또 Hai benar. 짜 그래 그래 짜로 해 그러니까 나간다 꼭다 Nang ganda dito bicho. 꼭다 Samsi ti. Kamu jauh sih ya. Samda sinda sinda thadra me andro. Kau tu no. 아드더니 나부터 가야만 해 Kau. 생각하는 Enggak tahu ya. 하가지 Apa sih? 까는 거로 그나 Masa sih orang mang sudu dia. Orang nol ni ni. 야저래 좀 힙상 메이네. 그러더니
ngātā loise yarse chakra ru ngātā yarse chakra ru ngātā ni wa kaji ni la ni kaji ko ra nākani haino masaktu khangdana he lāpa yābaro nāti 이마치 아마당 사이드 짝 짜닝한 것도 이제 아구 나이 따이디 칸다바 아구동 폰 떨었네 뭐이나 짝 칸간나 짜이나 호스탈레 하리 스나복스네 스키다 하이네 얘기하는 거 같아 아이부디 자히 바리 뭐야 마버니네 응 저는 사태는 오지 마 시작하니 나더라 집에 가야 되니 이마치 집에다 하이래 Nó sẽ xong người ta là quả ấy hiện tại là mình bỏ tay này lây 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 lây. đây bro lây lây đây mà hai rồi đấy mà có phải ra đi lúc rồi nó có trùng 뭐 지만 하나 더 타먹어 thế 너 신지 근데 이렇게 야 lô bộ này bữa thôi thì ina cái này 응 우리 본전 왜야 된다 방배도 ina ở đâu à 다토에 đó 사토 사토 이마 사토 다토에 đây Không. tôi thấy cả sạc bây giờ rồi ở bụng là sạc rồi 아복다나 뒤에 낭디 내 바르는 뭐 ấy qua thì qua thì nè ta mà khai 티카를 뺄 홀레로 난그 홀레로 홀레로 또 호텔로 이마도 빠이로 노 시켜서 왜 어디 봐야 바디도 담비야 진짜 thấy rồi 대토 봐야 대토 대다 딸 nó chỉ rô cái đồ cái 있어 돼 그래서 나까도 가 đây chỉ phải gì phải đi rồi chakra 왔어 그래 however 네 아 어디 가서 그렇게 Cho- 나 임마 아버지 강대다 가난 그냥 저런 잡을 놓고 산다고 보이더라 nó cái trình mà nó nhiều là nó 그러자 nó đâu 응아 그래 마치 내 뭐다 그래 à đúng rồi 손끝에 cho độ này 뭐를 보면 반디다 아래에서 묶고는 좀 되게 많이 자 짜또 승랑 안 되자 안 땅에 시주 자리 반이다 난게 뭐 잡을 때는 cây 줄이는 난게 봐 그냥 저걸 와도 좀 짜더라고 싸이 nó Ừ, là phải đi sao? vô miệng 어이로 사야 뭐래 많이 마 좀. 포리 쿠진주 nga랑도 각등하니 아이고 이게 가만히 두는 nào 나지 그 생각인데 na tại vẫn na tại 이마 섬대 영어 얘기 나지 나 something 이거 내 오네. 그냥 나 짜도 뭐. 우맛 khổ 양 nữa. 짜오게. có Mà thể tận- con đừng đấy 하위니 cái nó hiện nó mix đâu làm 어저께 유튜브에서 유튜브 감지 얘기 들어서 난게 뭐 가만히 레이팅 내게 많이 엄청 강대. stretching 하다 thì lồ này đó vô sang này tới 트리가 되어 이미 지나간 거 같네. 못해 아우 아이라. 아, 낭디 짜이 힘도 아이, 뭐 띠가 뭐라. 안 힘들어 봐봐 산인데 운동을 이만 짜도 하자 또 먹게 cha không tính là cái cha 엄짜도 이제만 안가 3.3D요. mà trên đây thì tông bay thế ừ. 야래 야로 야래 맞아, 네. 해도 돼 오빠자 언니. ngasi thì học thì cái âm ta hay cái hồi ngang cái hay kita hang đấy
ลูกคารานั่นนะ ꯑꯃꯁꯤꯁꯨ ꯍꯟꯗꯛꯀꯤꯁꯤꯒꯤ ꯈꯥꯃꯦꯟꯁꯤꯃꯒꯤ ꯔꯥꯎꯟꯁꯤ ꯃꯥ ꯍꯥꯎꯕ ꯌꯥꯝ ꯍꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯐꯖ ꯐꯖ ꯆꯪ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦꯕ ꯅꯍꯥꯟꯃꯨꯛ ꯏꯆꯦꯝꯁꯤꯅ ꯄꯤꯔꯛꯄꯗꯣ ꯑꯅꯤꯔꯛꯅ ꯏꯆꯦꯝꯁꯤꯅ ꯄꯤꯔꯛꯄ ꯍꯥꯎꯔꯤꯁꯦ ꯑꯩꯁꯨ ꯆꯠꯂꯗꯤ ꯑꯝꯇ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯃꯣꯏ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯐꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯩ ꯂꯧꯋꯦꯕ ꯏꯆꯦꯝꯁꯤꯅ ꯃꯥꯏ ꯃꯐꯝꯗꯣ ꯁꯪꯉꯁꯨꯅꯦ ꯃꯥ ꯑꯗꯨꯝ ꯁꯪꯕꯗꯤ ꯉꯝꯃꯤꯉꯩ ꯇꯧꯔꯁꯨꯅꯦ ꯍꯥꯎꯋꯦ ꯌꯥꯝ ꯀꯩꯅꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯧꯕꯗꯗꯤ ꯇꯣꯏꯕ ꯌꯥꯗꯕꯅꯤꯅ ꯌꯥꯝ ꯋꯥꯏꯑꯕ ꯑꯗꯨꯒ ꯃꯥ ꯀꯩꯗꯧꯔꯦ ꯍꯥꯎꯇꯦꯕ ꯀꯔꯤ ꯍꯥꯎꯇ꯭ꯔꯤꯅꯣ ꯈꯨꯟꯗꯣꯛꯈ꯭ꯔꯦ 이마에 빼지 않아 아니면 와이콩기 그럼 니 몇 빼자 같이 그러게 같이 그러봐 망가다이네 가라 놓고는요 에 칸어드네 아스 뭐뭐더라 그 있냐 안들어 왜그러니 와이랑 거니 마두이 민 빠다 빼자 미미자 놓고는 마이 빼자 놓고더라 놓더라 그러다만 놓네 이마 까이 탐바다 망그리노 폼는다 방문대 내가 그때 파이프 뭐 놓고는 들어 왜 많이 많이 두니 뭐도 푸시라 오래야 아 오 뭐도 푸시는더라 혼내 됐다래 까이 뭐 푸고야 그러자 나도 야디야 응 몬테디 몬테 푸시라 못해디야 몬테 푸시야 야로 야로야 이준이 푸고야 브라 나도 아직은 안 푸고야 까나도 야도 강대에 아토비 아스 잉글리시디 로레 ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯅꯧꯕ ꯂꯦꯡꯒ꯭ꯋꯦꯖꯅꯦ ꯁꯤꯁꯦ 아시는 가라 웅파래 오리지널 나 네가 있니 나니 마이까지 로레 ꯃꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯏꯪꯂꯤꯁꯇꯣ ꯂꯩꯕ ꯅꯍꯥꯟꯒꯩꯗꯤ ꯉꯥꯡꯗꯕꯅꯤ ꯅꯍꯥꯟꯗꯤ ꯉꯥꯡꯉꯦ 나한테는 히닥 잡아가 아한 놈이니까 니 잡아서 사네 여기서 그런 파래 ꯅꯪ ꯁ꯭ꯂꯤꯞꯄꯤꯡꯒꯤ ꯍꯥꯞꯇ ꯃꯥꯜꯂꯦ 하피 ꯍꯥꯞꯄꯨꯀꯣ ꯑꯩ ꯉꯝꯗ꯭ꯔꯦꯀꯣ 블루 맞지 뭐야 ꯑꯗꯒꯤ ꯃꯥꯒꯤꯁꯨ ꯇꯨꯝꯖꯕ ꯄꯣꯊꯥꯖꯕ ꯑꯗꯒꯤ ꯑꯩꯁꯨ ꯄꯣꯊꯥꯕ ꯑꯩ ꯅꯥꯔꯦꯕ ꯌꯥꯡ ꯀꯪꯕꯗ ꯅꯠꯇꯅ ꯏꯁꯥꯁꯦ 나ꯔꯦꯕ tumꯗꯅ 요즘 그렇지 인스타그램이지 농담 뭐가 용디 나는 나봐 야래 ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ 이마라 ꯅꯥꯔꯦ 티딩 안 비르가 아시 몬테 까지 몬테까 해비다이냐 ꯑꯗꯨꯅ ꯃꯤꯠꯁꯤꯁꯨ ꯑꯃꯨꯛ ꯂꯥꯏꯌꯦꯡꯗꯗꯤ 요즘 ꯌꯥꯔꯣꯏ 그래요 이 꿀로 그래요 ꯃꯣꯏꯗꯤ ꯌꯥꯒꯤꯅꯤ 이마 집에 가나노 까나노 강 진짜 팜이지 몰라 들어 나때 저러 헐 이마 아이디 뭐뭐지 눅시기제다 시드버니 부다치라 폰을 해야 돼 뭐이네 폰이야 이 오버야로 딸이 까이기노 딸이 해 진 찌그러 오 야래 이마 야래 이마한테 풀어도 보고는 뒤에 이건데 폰이야 뭐냐 폰이 뭐야 폰을 좀 가져라 아사슬로레 부활라게 뒤에 폰을 해야 돼 아니야 ngasa이 이준나 푸도레 ngasa이 망고도 푸게 하러 티나 아메도 다 하고 이마 잠깐 하라 오늘 말을 푸게나 하이도 푸게 좀 찌는 거 먹는 거라 이게 뭐죠 강대 까나네 강옥들에 매주 강옥들 까나는 놈아 까나는 이마가 이마다 푸기가 아니면 뭐 강대 바이 강대 이마나까지 하이로 이제 버티 게임 뭐 할 때. 게임 할때 숨을 미는 푸게 라이바 거기 짜까지 해자 이마 또 좀더 배 가빠 스토리고 붕어 아 붕어도 이마 오 통물에 오 통물 맞으면 자 속거라 짠인데 딸이 뭐야 이마 어? ngasa이나 수 아니 람브라 바이카 파스 타우레나 응 까이 하라미 하얀 데다 이건 예 이마도 그런 맘이 두디 강대 우드버기 아 비야지 한 데도 나 오랜만에 말하면 혹시 짠 진짜 톡시 딸이 짜 유주야 딸하고 신난 진짜 왜 하버니 이마 아마 아디마 마안다 줘 이맹우도 마이 폰다 그놈 야우리 신난 진짜 제일로 진짜 실리신 오면 그러세요 아 일단이 봅니다 마첩도 보고 많이 따오게 또 ꯁꯤ ꯀꯩꯅꯣꯒ ꯌꯥꯎꯕꯗꯨꯅꯦ ꯏꯟꯕ ꯌꯥꯎꯋꯦ 하우야 아, 시제 그노니바 땡땡 남주 레이버고 시제는 타오나 떼바 이거 로는 미원의 그노니 아 하이 신라이 약간 뭐뭐나 시험 양 커가 신라이 도이니 보고 그 오랜만에 아도 거기 남게 하나 마망 위드를 레비제 노베버 디셈버 하다 ngay rating 좀 띄잉이네 3.5 นี่มีลำไรไปเลยเนี่ย 아도 rating อ่ะนี่มันน้อย 님은 꾸이들이 돌아보지 star ยังวางดิ 꾸이들이 봐 마나바나 메당도 부담 레이데 마리 신터레데 마서 제로 리싱 옴들 레지니 나올 수 때문에 신도 깔때 거기 리싱 복만 신이 어디고 오야 신내면 안 되는 자금 제로 아니 제로 나지 완전 바이브들 리싱이 mayam haubra 하우
ꯁꯤꯗꯅꯦ ꯂꯣꯏꯅ ꯐꯅ ꯍꯥꯏꯖꯕ ꯍꯤꯇꯔ ꯁꯤꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯆꯥꯗꯦꯀꯣ ꯕꯜꯕꯅꯤꯅ ꯑꯁꯤꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯆꯥꯏꯌꯦꯕ ꯀꯥꯒꯤ ꯈꯪꯕ꯭ꯔꯥ ꯍꯤꯇꯔꯒꯤ ꯐꯤꯂꯥꯃꯦꯟ ꯆꯤꯆꯥꯒꯤꯁꯨ ꯑꯣꯛꯁꯤꯖꯦꯟ ꯆꯥꯏꯌꯦꯕ ꯁꯤꯁꯨ ꯑꯣꯛꯁꯤꯖꯦꯟ ꯆꯥꯗꯕꯅꯦ ꯑꯩꯒꯤꯁꯨ ꯑꯣꯛꯁꯤꯖꯦꯟ ꯆꯥꯗꯦꯅ ꯂꯩꯕꯅꯤ ꯆꯥꯔꯤꯅꯤ ꯀꯅꯥ ꯍꯥꯏꯕ ꯃꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯆꯥꯗꯕꯅꯦ ꯅꯥꯀꯟ ꯄꯤꯔꯛꯏꯅꯦ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯐꯨꯟꯖꯜꯂꯛꯄꯅꯦ ꯆꯥꯈ꯭ꯔꯒ ꯁꯤꯟꯕ ꯀꯥꯟꯗꯗꯤ ꯑꯣꯛꯁꯤꯖꯦꯟ ꯆꯥꯏ ꯑꯗꯨ ꯆꯥꯏ ꯑꯣꯛꯁꯤꯖꯦꯟ ꯆꯥꯏꯅꯤ ꯕꯜꯕꯀꯤ ꯁꯤꯁꯇꯦꯝ ꯍꯦꯂꯣꯖꯦꯟ ꯁꯤꯁꯇꯦꯝ ꯑꯩꯅ ꯆꯥꯔꯤꯁꯦ ꯌꯥꯝ ꯍꯥꯎꯇꯦꯕ 이마 자리 옥시즌 좀 자상으로 이마 ꯄꯨꯛ ꯈꯔ ꯊꯜꯂꯦ ꯉꯁꯤꯗꯤ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦꯅꯦ 이것도 그냥 자기 인간랑 나한테 ям 자기가 시기 주자대 ꯑꯗꯨꯁꯨ ꯅꯪ ꯉꯁꯥꯏ ꯏꯃꯥ ꯉꯁꯥ이 ꯆꯥꯗꯕ ꯆꯥꯅꯤꯡꯗꯕꯒ ꯍꯥꯏ 이마지 옥시즌 좀 자상으로 봐 시당 쌀이야. 하슬루리 옥시즌이 짜와 먹게 좀 자살이 이마고 하우스버기 쌀 하슬루리 옥시즌 야는 하우라 하우야 하우야 하우 하우 옥시즌 하우가 자소 옥시즌 자소가 자소자 Saya lagi apa? 야야 인도인이 짜 인도인이 Cak, agak tuh. Ah, 와 어머니 시기 아스고 어머니 와 어머니 sisa gede ya. 야 라디지 시사리야 나간 팀지 아니 이제 뭐에도 뭐에도 왜 이마 ความ하기네 이마 다이나 강우는 데 힘디데 뭐 스쿨도 뭐 민게 이거 뭐야 한국 진짜 그나 한국 돼 봐. 대본이 그 샤몽이 학도미다 한국 좋아해야지. 응 루니. 이만 저거 잡래. 기타 살살 차오게 마셔. 근데 많이 사이 마셔야. 응 마음 살아오네. 많이 기타. 거기 하이티 마셔게 봐. 나 하이다 하이 마셔. 응 루니. 나 순피디 레터로 훔잘래. 들어보기야 기회를 봐 잼바지 나 순피에 마망이네. 차리타임. 시간 앞에 살짝 비면서 나트다 가나 베바. 아니는 로 보내 나로 봐. 살다 그냥 하면 뭐 차이다도 시대 이마 뭐 있다 리다 마산 비가 되라 ям 해다 달린 시대. 라 마산 비가 사이 이마나 코를 몰라 두고 들어 삼지 홍리다 잘래나. 뭐내 강 야, 강호 들어봐. 응 마, 배자 비면 배자 가자 가게. 럭토게 거. 야라 럭토게. Apa? ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔ ꯃꯨꯟꯊꯔꯛꯏꯁꯦ 하우라네 막 가문 열거나 알라 샤도바. Apa sih? ꯐꯝꯃꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ 우이ꯔꯛꯀꯅꯤꯕ ꯑꯗꯩ 그래 마. ꯐꯃꯨꯡꯗ 아 Sini. ꯇꯨꯝꯃꯒꯅ ꯑꯗꯨꯝ ꯉꯥꯡ ꯂꯩꯗꯣꯏꯅꯤ Beneran nih. 아, ꯑꯩꯁꯦ ꯁ꯭ꯋꯥꯏꯗꯒ ꯐꯝꯖꯔꯔꯣꯏꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩꯁꯦ ꯏꯃꯥꯒꯤ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠꯅꯤ 트라이포드ꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥ ꯕꯥꯏ バイꯑꯝꯇ ꯍꯥꯏꯔꯣ 바이 너것도 야롭대 이마 그때 처음에 보기 Somsang이지. Somsang이지. 바이 바이 굿나잇 해로 바이 Good night. 하나 하나씩 가라가라 좀 못돼. 새끼야 이마 굿나잇 해로 어 굿나잇 스윗 드림 굿나잇 굿나잇